ꯀꯔꯤ ꯀꯔꯤ ꯍꯤꯟꯖꯥꯡꯅꯣ? ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯒ ꯀꯥꯡꯒꯧ. ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯁꯦ ꯀꯩ ꯀꯥꯡꯍꯧꯅꯣ? ꯀꯩꯕ ꯉꯁꯥꯏ ꯏꯃꯥꯅ ꯃꯅꯥꯗꯣ ꯀꯩꯕ ꯆꯦꯡꯀꯨꯠ ꯃꯅꯥ. ꯃꯪꯒꯟ ꯇꯤꯡꯕꯒ. ꯎꯝ. ꯁꯤꯁꯤꯅ ꯁꯧꯒ꯭ꯔꯤ, ꯃꯣꯔꯣꯛ ꯑꯇꯦꯛꯄ, ꯃꯔꯣꯏ ꯅꯄꯥꯛꯄꯤ, ꯃꯍꯤ, ꯊꯨꯝ. ꯁꯤꯅ ꯏꯔꯣꯝꯕꯔꯥ? ꯅꯠꯇꯦ. ꯑꯁ ꯏꯔꯣꯝꯕ ꯃꯥꯜꯍꯟꯕꯤ ꯑꯣꯏ ꯂꯩꯔꯝꯃꯦ. ꯆꯥꯛꯅꯤ. ꯋꯥꯎ, ꯕꯦꯂꯦꯟꯗ꯭ꯔꯤ ꯑꯉꯥꯡꯕꯁꯦ ꯑꯁ ꯆꯥꯏꯔꯦꯅꯦ ꯁꯤꯗ. ꯕꯦꯂꯦꯟꯗ꯭ꯔꯤꯁꯤꯗꯤ ꯑꯩꯅ ꯂꯩꯔꯛꯄꯗꯨꯔꯣ ꯁꯤꯁꯦ? ꯅꯍꯥꯟ ꯂꯩꯔꯛꯄꯗꯣ ꯅꯠꯇꯦꯗ, ꯆꯤꯡꯒꯤꯗꯨꯗꯤ ꯂꯤꯔꯦꯗ ꯀꯥꯡꯒꯧ ꯉꯧꯊꯣꯛꯈ꯭ꯔꯕꯅꯤꯅ ꯈꯔ. ꯆꯤꯡꯒꯤꯗꯨꯅ ꯍꯦꯟꯅ ꯍꯥꯎꯕꯅꯤ. ꯀꯗꯥꯏꯗꯩ ꯂꯤꯔꯦ ꯕꯦꯂꯦꯟꯗ꯭ꯔꯤꯗꯣ. ꯏꯁꯤꯡ ꯑꯝꯇ ꯌꯥꯔꯣꯏꯌꯦ. ꯅꯪ ꯏꯁꯤꯡ ꯌꯥꯎꯔꯤꯕꯣ ꯁꯤꯁꯦ? ꯏꯁꯤꯡ ꯈꯔ ꯌꯥꯕ ꯌꯥꯒꯤꯔꯣꯏ ꯑꯩ ꯏꯁꯤꯡ ꯂꯩ. Okay, let me. ꯊꯜꯂꯣꯏ ꯏꯁꯤꯡꯁꯤ. ꯏꯁꯤꯡꯁꯤ ꯂꯨꯄꯥ ꯌꯥꯡꯈꯩ ꯄꯤ ꯂꯩꯖꯧꯕ ꯔꯤꯐꯤꯜ ꯇꯧꯐꯝꯗꯩ ꯂꯨꯄꯥ 20 ꯍꯥꯟꯕ ꯐꯔꯦ. ꯕꯦꯂꯦꯟꯗ꯭ꯔꯤ ꯑꯃ ꯅꯪ ꯆꯥꯖꯔꯅꯤ. ꯑꯩ ꯆꯪꯗꯦ. ꯅꯪ ꯆꯥꯒꯦ ꯍꯥꯏꯔꯣ? ꯆꯥꯛꯇꯣ ꯌꯥꯝ ꯊꯤꯕ꯭ꯔꯣ ꯑꯩꯒꯤꯗꯤ? ꯍꯋꯥꯏꯖꯥꯔꯁꯨ ꯂꯣꯏꯔꯕ? ꯅꯍꯥꯟꯗ ꯆꯥꯗ꯭ꯔꯣ ꯑꯩ ꯈꯪꯗꯦ. ꯑꯩ ꯆꯥꯗꯦ. ꯂꯣꯏ ꯂꯣꯏꯁꯟꯗ꯭ꯔꯣ? ꯆꯥꯛ ꯌꯥꯔꯕꯣ? ꯌꯥꯔꯦ. ꯅꯪ ꯏꯁꯤꯡꯁꯤꯜꯂꯦ. ꯁꯤꯒ ꯏꯃꯥꯏꯔꯥ? ꯊꯝꯈ꯭ꯔꯣ. ꯆꯥꯛꯁꯤ ꯉꯁꯤꯗꯤ ꯁꯤ ꯉꯁꯥꯏ ꯈꯞꯄꯗꯣ ꯃꯥꯅ ꯊꯣꯛꯑꯦ ꯉꯁꯤꯗꯤ ꯆꯥꯛꯁꯦ. ꯆꯥꯛꯁꯤ ꯑꯃꯨꯛꯇꯪ ꯐꯣꯀꯁ ꯑꯝꯇ ꯇꯧꯒꯦ. ꯀꯦꯃꯦꯔꯥ ꯐꯣꯀꯁ ꯑꯗ ꯖꯁ ꯂꯥꯏꯛ ꯏꯁꯄꯣꯠ ꯂꯥꯏꯠꯀꯨꯝꯕꯅꯦ. ꯌꯥꯗ꯭ꯔꯣ ꯏꯃꯥꯏ ꯆꯥꯛꯇꯨꯕꯣ? ꯑꯩ ꯆꯥꯛ ꯀꯔꯝꯕꯅꯣ? ꯁꯤꯁꯦ ꯌꯥꯅꯤꯅ? ꯑꯁ ꯃꯣꯔ ꯗꯦꯟ ꯏꯅꯞ ꯇꯥꯔꯦ ꯁꯤꯗꯤ. ꯉꯝꯖꯜꯂꯁꯤꯗ ꯈꯪꯗ꯭ꯔꯦ. ꯑꯁ ꯃꯉꯣꯟꯗ ꯈꯔ ꯌꯥꯝ ꯍꯥꯞꯆꯜꯂꯨ. ꯅꯪ ꯌꯥꯝ ꯅꯪ ꯈꯔ ꯀꯌꯥꯝ ꯆꯥꯁꯤꯜꯂꯨ. ꯆꯥꯛ ꯂꯣꯏ ꯇꯥꯔꯦ ꯃꯈꯥꯗ. ꯆꯥꯛꯁꯦ ꯑꯝꯇ ꯈꯨꯝꯒꯠꯀꯦ ꯌꯥꯔꯣꯏ ꯁꯤꯗꯤ ꯂꯣꯏ ꯅꯦꯠꯂꯅꯤ. ꯁꯧꯒ꯭ꯔꯤ ꯊꯥꯡꯗꯔꯤꯕꯣ? ꯕꯣꯔ ꯑꯆꯧꯕ. ꯎꯁꯣꯏ ꯀꯥꯡꯁꯨꯁꯦ. ꯀꯗꯥꯏ ꯎꯁꯣꯏ ꯀꯥꯡꯁꯨ ꯀꯗꯥꯏꯅꯣ? ꯐ꯭ꯔꯤꯖꯇ ꯌꯥꯎꯕ. ꯎꯁꯣꯏ ꯀꯥꯡꯁꯨ. ꯋꯥꯎ. ꯉꯁꯥꯏ ꯆꯥꯕꯗ ꯌꯥꯝ ꯍꯥꯎꯕ. ꯍꯥꯎꯕ ꯉꯁꯥꯏꯗꯣ? ꯍꯩꯀ꯭ꯔꯨꯁꯤꯗꯤ ꯁꯣꯏꯅꯥꯎ ꯉꯥꯛꯇꯅꯤꯅꯦ ꯁꯤꯗ. ꯃꯥꯅꯦ. ꯃꯄꯨꯡ ꯃꯔꯩ ꯐꯥꯗ꯭ꯔꯤꯅꯦ. ꯊꯝꯅꯥ ꯀꯣꯠꯀꯦꯔꯥ? ꯊꯝꯅꯥꯁꯦ ꯄꯣꯁ ꯇꯥꯔꯦ. ꯊꯝꯅꯥ ꯀꯣꯠꯇꯕ ꯀꯨꯏꯔꯦ. ꯊꯝꯅꯥ ꯀꯣꯠꯀꯦ ꯀꯥꯟꯗ ꯁꯤꯗ ꯖꯣꯕ ꯍꯥꯞꯆꯤꯜꯂꯣ. ꯁꯤꯗ ꯆꯥꯝꯊꯣꯛꯀꯦ. ꯑꯁ ꯁꯤꯗꯤ ꯀꯩꯅꯣ ꯑꯁꯪꯕ ꯌꯥꯎ ꯃꯥꯜꯂꯦ. ꯆꯝꯅ ꯌꯥꯎꯕꯤꯔꯝꯒꯅꯨꯗ. ꯑꯇꯩ ꯌꯥꯎꯔꯁꯨ ꯇꯤꯟ ꯀꯥꯡ ꯁꯝꯁꯦ ꯍꯩꯅꯗꯦꯅꯦ. ꯊꯝꯅꯥꯁꯦ ꯂꯩꯔꯦ ꯀꯣꯠꯅꯕ. ꯁꯤꯅ ꯎꯁꯣꯏ ꯀꯥꯡꯁꯨ ꯂꯩꯔꯦ. ꯅꯪ ꯎꯁꯣꯏ ꯀꯥꯡꯁꯨ ꯍꯥꯞꯄꯝꯃꯣ ꯍꯥꯏꯔꯣ? ꯍꯥꯞꯇꯣꯏꯅꯤ. ꯊꯑꯣꯏꯅ ꯄꯨꯝꯗꯧ ꯃꯥꯜꯂꯦꯕ ꯏꯃꯥ ꯊꯦꯡ ꯍꯜꯂꯛꯄꯅꯤ. ꯌꯥꯔꯕ ꯌꯦꯡꯉꯨ? ꯌꯥꯅꯤ. ꯌꯥꯅꯤ. ꯁꯤꯅꯤ ꯆꯥꯛ ꯆꯥꯔꯝꯗꯥꯏꯒꯤ ꯅꯨꯡꯗꯥꯡꯒꯤ ꯗꯤꯟꯅꯔ ꯕ꯭ꯂꯣꯛ ꯍꯥꯏꯇꯥꯔꯦ. ꯗꯤꯟꯅꯔ ꯇꯧꯔꯝꯗꯥꯏꯒꯤ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛꯂꯦꯟꯒꯤ
ꯁꯦꯝ ꯁꯥꯕ ꯊꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯦ